Social media da phongba paw amadi tongan ba ngasi phongkhiba pawche singdagi lokhatchaba maruoiba paw khara sandongna pijari. Social media gi Facebook amadi YouTube account khara da Facebook yengsinba lupki ahanba khongthang oina State Cybercrime Office da complaint file tawkre hairi. Facebook account sing adudi S Sonia Robin KH amasung Sweet Dream hairiba Facebook account ahum asida Facebook yengsinba lupki ahanba khongthang oina Manipur State Cybercrime da complaint file tawkibani loinana YouTube channel ani dasu hariba file asimak tawkre hairi. YouTube channel ani adudi Niru amasung Sarasi Manipur haiba adugumlaba YouTube account ani asida Facebook yengsinba lupna complaint file asi tawkibani tawkibagi maramdi account sing asida thagalakliba post sing asina inkhalakliba angang singda nungaitaba post amadi tungi mirolda Fazadaba lichat kaya ama chathanaraknabagi machak ama oiba maramna hariba account sing asigi matakta yengsin Facebook yengsinba lupki ahanba khongthang oina State Cybercrime da complaint file tawkibani hairi. Makha tarakpa pawda Lamgi Hahoudgi Khut Thoknabada Tamenglong Khunjawda naha kaya asok apan yaure public curfew thamjinkhre hairi. Tamenglong district ta khul marigi khunja singi marakta Lamgi Hahoudgi Khut Thoknabagi thawdokta maikei animaki khunja kaya asok apan yawbadagi hospital da laikan nakre. Khunja singi marakta Lamgi Hahoudgi chauna muknaba thorakpa asidagi district magistrate Tamenglong Manipur gi thawpuriba Dr. L. Asim Dangswana section 163 Bharatiya Nagrik Suraksa Sahintya BNSS lising ani kulumdoigi makada order ama thoktuna irang thokliba Dailong Doigailong amadi All Tamenglong gi mafam singda curfew thamjinkhre loinana rally chatpa miyamgi oiba mifam pangthokpa amadi mi sokpa yaba khuchu khulai puduna chatpa loinana mioi manga dagi hena punba yadabagi athingba thamjinkhre pawasina makhata na hai Khut Thoknabagi thodok asi Tamenglong Khunjaw Dailong Doigailong amadi All Tamenglong village yauna khul marigi ngamkhaigi lamgi saruk singda henjili henjinde haibagi wahouda khunja maselgi marakta ningai sandang narakpadagi tawdok torakpa da Khut Thoknaba yauraktuna asok apan thokibani hairi. Khunja singi marakta khana chainabagi tawdok thokle haiba paw hek phangbaga police ki maikaidagi mafam aduda changsinduna makha tana khana chainabagi tawdok thoktanaba ngak senbagi thabak lokhatkre. Haujuk phawbagi oina soklaba miyoi sing adudi chapchaba paw amadi maming mathana singba phangba ngamdri. Makha tarakpa atopa paw amada Assam da security force ka Khut Thoknabada Nscn IM gi kedarni chingnaba miyoi ahum sikre. Security force ka Khut Thoknabagi thodok amada National Socialist Council of Nagaland Nscn IM gi kedarni chingnaba ahum Leikhidre hairi. Hariba thodok asi ngarang Assam gi Dima Hasau district ki Haflong police station gi manung chanba N Khubing village amadi Herikelo village ani ki marakta thokibani hairi. Thodok asi ki matangda Assam police ki pauna hai Nscn IM gi kedar khara hariba mafam aduda leire haibagi akaknaba paw ama phangbaga loinana Dima Hasau da leiba National Highway Authority of India da selgi demand sing tawre haibagi akaknaba paw ama phangbadagi Assam police special unit amadi Assam rifles ke apunba kangbuna haukiba nomaijing numitagi chingnaba mafam sing koisillaga thamlaga operation chathakibani hairi. Ngarang security force ki kangbu aduna N Khubing village amadi Herikelo village ki mafam singda operation changsiluba matamda mafam aduda hana leiramba Nscn IM gi lanmi oigani chingnaba sing aduna security force tamna nongmei kapsilamlaga mafam adu thadoktuna chen khinaba honarakpada security force ki kangbuna khut handuna maikei animakta khut thoknaki chawrangna pungkhai amarom maikei animakta khut thoknaraba matung makha tana operation chathabada nongmei maruna palaba lalhouba ahumgi hakchang phangba ngamki loinana AK-47 rifle ama pistol ama amadi nongmei maru kharasu phangba ngamki asiba hakchang sing adu police na lokhotlaba matung masak khangdoknaba anakpa hospital gi mirel sangda thamkhre hairi. Makha tarakpa pawda governor na chair loduna Raj Bhavan da high level security meeting pangthokre. Manipur gi governor Ajay Kumar Bhallana chair loduna ngarang Raj Bhavan gi conference hall da high level security meeting pangthoktuna haujik lamdam asida oiriba law and order gi phibam gi matangda kupna khana nainakre. Mifam aduda security advisor Kuldeep Singh, Director General of Police DGP Rajiv Singh, GOC 57 Mountain Division Major General SS Kartikia, ADGP Intelligence Asutosh Kumar Sinha, ADGP Law and Order Lupeng Kanglui, Joint Director SIB
Navdeep Singh Gorwell CRPF amadi BSF ki makok thongba official sing kayasu saruk yaki aduga Chief Secretary PK Singh Commissioner Home N Ashok Kumar GOC 3 Corpers Lieutenant General Abhijit S Pandikar IG Assam Rifles South Major General Ravrup Singh amadi IGAR East Major General Suresh Kumar Bhampur su video conference ki kuthangda mifam aduda saruk yaki mifam aduna security force singi marakta coordinated tongna lamdam asida ingtapa puraknaba wafam sing maru oina khanaki hairi Makatarakpa pauda BJP ki MLA singna governor da sarkar sembagi strike claim tawgadabagi mahuta PM amasung Home Minister da sepsinduna leire haina megachandana fondorali BJP ki MLA singna luchingduna party asiga alliance oiriba NPP NPF amadi JDU singi MLA kunma thoida Prime Minister Narendra Modi amadi Union Home Minister Amit Shah da Manipur gi oina anoba government semjarage haina cherol pisinkhre haina MPCC की President MLA की मेघचंद्र सिंह ना महाकी माइक्रो ब्लैकिंग X ता पोस्ट तौरी महाकी पोस्ट अदुदा हारी मदुदी लेजिस्लेचर सिंह असिना मणिपुर की गवर्नर दा गवर्नमेंट सेमनबगी क्लेम तौगदबगी महुता प्राइम मिनिस्टर अमदी नरेंद्र मोदी Union Home Minister Amit Shah da che pisinduna leire state asida president rule thamli masina takpadi Manipur da rule tawriba governor unaduna strike claim tawduna anoba government ama semna ba honabagi wafam asi miraiduna leiri Manipur miyam gi mihut singna makoi gi political gi khudong chaba yenglaga miyam bu sanaduna thamba yaroi Manipur gi miyam na ahongba atopa government ama purakpa pami tungi yaifanabagi dama aikhoina atopa anoba government ama Manipur da leihanba miyam na pamliba asida ikai khumnaba utpa mathau tai haina mahaki post aduna makhata na palli Makatarakpa atopa pauda Manipuri macha mari ganja ga konana Guwahati train station dagi fare Guwahati gi GRPS ki team amana Manipur macha marina train da ganja kg 65.5 purambadagi Guwahati train station da ganja sing aduga konana faba ngamkhre haidi ganja ga konana faraba miyoi sing adudi Nongthombam Lensan Singh chahi kunithoi apokpa Nongthombam Joysankar Singh Wangkhai Yumlembam Leikai Wanglei Khan Tuisang sahi kunmanga apokpa Leikhidre Mintheng Tuisang Ukrul District ki Ladang Village James Kamai sahi kunmanga apokpa Munal Kamai Imphal East ki Namdulong amadi Bisnupur District ki Waheng Khuman Mayai Lekai degi Pukhrambam Kanta Singh sahi kunmari apokpa Leikhidre Pukhrambam Sandip Singh Kawi hari official oiba paw amagi matung inna hariba miyoi sing asina Dimapur railway station degi Delhi tamna ganja sing adu packet nifu mari da haptuna New Delhi Rajdhani expression tongduna lakibani tungda Guwahati ki railway station yorokpa matamda GRPS ki team aduna makoina tongliba train aduda khamlingai platform number 1 da changduna check tawba matamda ganja sing adu phagatpa ngamkhibani makoi gi mathakta police na legal action sing lokatuna makha taba thabak sing chathaba hokre hairi Makatarakpa atopa maru oiba paw amada PM Modi na chair loduna super cabinet meeting pangthokre hairi super cabinet meet haina khangnariba cabinet committee singi manungda khwaidagi sakti leiba cabinet committee on political affairs CCPA gi akhanaba meeting ama prime minister Narendra Modi na chair loduna ngarang pangthokre hairi super cabinet mifam asina Palwama attack matungda pangthokibadagi handaki asina ahanba ogadoribani CCPA gi akhanaba mifam asi Prime Minister na ngarang New Delhi da leiba mahaki official residence da phamkiba high level meeting da tha asigi kunithoi da Jammu and Kashmir gi Pahalgram da terrorist singna terror attack chathaduna miyoi kuntaruk hatkibagi thaudoka mari leinana phamlaba matung CCPA gi mifam asi phamnaba warep lawrkibani CCPA na lebak achigi maru oiba political economic amadi Atai aruba thabak thoram singi matangda akhanana achouba role loduna lakibani masigi matangda CCPA gi mifam asi lebak asigi yamna luraba tanjada pangthoktuna laki CCPA gi mifam asi 2018 gi February thada Pulwama terror attack ki chathakraba matung amurak phamki hari mifam aduda national gi security gi phibam review tawkibaga loinana counter-terrorism gi matangda terrorist sing khanaki masigi tung tarakpada Indian Air Force na Pakistan gi Balakot ta air strike chathaki hari hauji CCPA asina PM Modi na chairperson oiduna amadi member sing na Defense Minister Rajnath Singh
Home Minister Amit Shah, Road Transport Minister Nitin Gadkari, Finance Minister Nirmala Sitharaman amadi Commerce Minister Piyush Goyal Singh yauri hairi. Makha tarakpa pauda talab bora chahum huran nolada pithokibada chenaba official singi mathakta legal action lokhatnaba High Court writ petition ama tharagani haina ritana phongthorali. Tha asigi kulumdoida maira paibi singna yamlaba talab amadi jarda faduna sekmai police ta khusin nakraba matung tha asigi kunipalda police amadi food safety singi official singna masak khangdaba mapuda huran nolada pithoklamle. Thodo aduda chenaba miyoi singi mathakta writ petition ama Manipur High Court ta thaduna talab Bora Kau Chahum Lona Pithok Lambasing Matakta Legal Action Lokat Pinaba Hajaragani Haina Armor of Manipur na Pongorali Hiramasiga Mari Lenana Ngarang Manipur Press Club ki Kobru Holda Paumisinga Unabada Wapamasi Armor of Manipur Organization ki Vice President N Ritana Paumisinga Pongok Kibani Mahana Makatana Hai Tha Sigi Kulumdogi Ayukta Dimapur Dagi Imphal Tamna Lakiba Truck Ama Maharabi Amadi Tendong Yangi Apunba Mera Paibi Singna Khamlaga Check Tobada Tobeko Amadi Talab Bek Sahum Marifu Taruk Yarumba Tenaki Hariba Truck Aduga Yorokpa Tobeko amasung talab sing adu Sekmai Police Station da puraktuna khusin naki madugi matung State Food Safety gi officers singni haiba miyoi khara lakpiduna case adu makoina handle tawragani haina haibiraki makoina haibada phagalaba tobeko amadi talab adu formality sing tawraga miyam mamangda mai thadokani haina phongdolamkibani mana makatana phongdokibada Marak asida ikhang khanghodana ngarang phagatkiba talab borasing adudi mapuda khusin nakhre haina Sekmai Police Station dagi pau piraki adubu tobeko borasing adudi miyam mamangda mai tharagani haina phogdok lamkhibani talab borasing adu matau karamna yana cheda sign tawnaduna mapu singni hairiba miyoi aduda khusin nakhibano haibo wahang asi hangning lakle hairiba polam sing phaba numit aduda phagalaba polam sing adu loina mai thadoklagani haina Police amadi food safety gi officer na hai khraga matau karano talab ki polam singbu prohibited oide haiduna mapuda khusin nakibano Police amadi state food safety gi officer sing manaraga huran nalada mapuda pithokiba asi yamna maram chadaba amasung sel charaga Thadokhiba oiramgani haibagi chingnaba chauna lei haina phongdoki makha tarakpa aroiba pawda anoba lengak semnaba khuyek pibada yaukhiba BJP gi MLA sing Manipurda makha tana PR thamba pamli taklibra hangnarakli Manipurda President rule leirakpa tha phaраklaba matung asida popular government ama lehanaba MLA kunma thoina masa masagi khuyek piduna Bharat ki Prime Minister amadi Union Home Minister da aiba chirol pisin kraba matung Manipur gi governor unaduna popular government ama semnaba kem tawgadauri Amaromda MLA kunma thoina masa masagi khuyek pinaduna anongba lengak ama semnaba Prime Minister amadi Union Home Minister da aiba chirol pisin kiba asida yaukidaba BJP amadi chanminariba atai political party singi MLA sing asi Manipurda popular government ama thamba pamdaba makhatana president rule thamba pami haibadu utlibra hainasu praja section kayadagi phongdoknarakli loinana popular government ama sembada BJP amadi makoiga chatminariba political party singi MLA sing amata oina punjinba mathautai loinana yenaba amata leitana luchingba ama khanba ngambagi thona adusu leifom thoi masi yadaduna tokai taduna leihoba taragadi Manipur miyamgi mathakta Thabak tawba makatana PR thamduna lebak miyambu laknaba pamba MLA singni haina lawrudabagi maram leite haiba wafam sing phongdoknarakli pause sina phangba paugi matung inna ngarang rising 10 thagi MLA Pongnam Brojen na lusingba team amana Delhi de chatuna MLA kunma thoigi Chirol adu Prime Minister amadi Union Home Minister da pisin khibani hairiba chirol adu da wangjing tenthagi MLA Pongnam Brojen Uripok ACG KS Ragumani Thangagi T Robindro Hyanglamgi Dr Adesam Jiribamgi Usabudin Tamenglonggi Yanghelum Paumai Hairoki Dr TS Radesam Kaisamthonggi Nisikan Sapam Lamsang ACG Rajen Wangoigi KS Loken Karongi J Kumeso Khatigraugi Sheikh Nurul Hasan Maya Imphal ke Robindro Singjamagi Waikem Chan Wangai TS Arun Kumar Hoyangi ke Ratio Thangwibangi KS Joykisan Ngauriagi KB Mobi Losi Dikho Amadi Ukrulgi Ram Muibani Hari